Good morning, ma'am. Morning. Ma'am, kay service tawbigadawa? ꯑꯩꯁꯦ ꯁꯝꯁꯦ ꯀꯂꯔꯤꯡ ꯇꯧꯔꯨꯕꯒꯤ ꯂꯣꯏ ꯗꯦꯃꯦꯖ ꯇꯧꯔꯕ. ꯑꯗꯣ ꯀꯩꯀꯩ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯌꯥꯅꯤ? Ma'am, waiting area ngatan nisinbiyo. ꯍꯣꯏ. Ay expert amta kauthokjarake. Ma'am, aduga expert ka fazana amta tanabiro. Thank you. ꯃꯣꯅꯥ, ꯍꯦꯂꯤ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ. ꯃꯥ, ꯅꯪ ꯀꯩꯗꯧꯒꯦꯅ ꯂꯥꯛꯏꯅꯣ? ꯑꯩꯁꯨ ꯃꯥꯏ ꯐꯦꯁꯟ ꯇꯧꯒꯦ ꯂꯥꯛꯏꯅꯤ. ꯑꯣ, ꯃꯤ ꯂꯩꯈꯤꯕ꯭ꯔꯣ? ꯑꯣ, ꯃꯅꯨꯡ ꯆꯪꯈꯤꯕꯅꯦ. ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ. ꯅꯪꯗꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯑꯩꯁꯦ ꯍꯤꯌꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯦꯅ ꯂꯥꯛꯄꯅꯦ. ꯌꯥꯝ ꯁꯣꯛꯑ ꯃꯥꯜꯂꯤꯅꯤ. Hi, good morning, ma'am. Kari tawbigidabno? ꯐꯦꯁꯟ ꯇꯧꯒꯗꯕꯅꯤ. Oh, ma'am mina kay tawbigidaba? ꯍꯤꯌꯔ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯒꯗꯕꯅꯦ. Oh, facial na ma'am som changbirobako. Hair gina asomda karase. ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ. Ma'am, som chase. ꯂꯦꯡꯁꯤꯟꯕꯤꯔꯛꯎ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ. ꯂꯦꯛꯃꯤ ꯁꯦꯂꯨꯟ ꯊꯥꯡꯃꯩꯕꯟ. ꯍꯥꯏꯔꯤꯕ ꯁꯦꯂꯨꯟ ꯑꯁꯤꯗ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯍꯤꯌꯔꯒꯤ ꯑꯣꯏꯕ ꯑꯥꯏꯇꯦꯝꯗ ꯍꯤꯌꯔ ꯀꯂꯔꯤꯡ, ꯍꯤꯌꯔ ꯀꯠ, ꯍꯤꯌꯔ ꯁ꯭ꯄꯥ, ꯍꯤꯌꯔ ꯇ꯭ꯔꯤꯠꯃꯦꯟ, ꯍꯤꯌꯔ ꯁ꯭ꯄꯨꯅꯤꯡ, ꯍꯤꯌꯔ ꯀꯦꯔꯥꯇꯤꯟ ꯑꯦꯟ ꯍꯤꯌꯔ ꯋꯥꯠꯁ. ꯂꯣꯏꯅꯅ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯕ ꯂꯝꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯖꯔꯤ. ꯐꯦꯁꯤꯌꯦꯜ, ꯍꯦꯗ ꯑꯦꯟड ꯐꯤꯠ ꯄꯦꯗꯤꯀ꯭ꯌꯣꯔ ꯑꯦꯟड ꯃꯦꯅꯤꯀ꯭ꯌꯣꯔ ꯑꯣꯟꯂꯤ ꯐꯣꯔ ꯂꯦꯗꯤꯁ. ꯋꯦꯛꯁꯤꯡ, ꯃꯦꯀꯞ, ꯅꯦꯜ ꯑꯥꯔꯠ, body polishing only for ladies, body massage only for ladies. ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯂꯦꯛꯃꯤ ꯁꯦꯂꯨꯟ ꯊꯥꯡꯃꯩꯕꯟ. ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯃꯌꯥꯝ ꯂꯦꯛꯃꯤ ꯁꯦꯂꯨꯟ ꯃꯐꯝꯅ ꯊꯥꯡꯃꯩꯕꯟ ꯗꯦꯝ ꯀꯣꯂꯦꯖ ꯑꯣꯄꯣꯖꯤꯠ ꯁꯥꯏꯟꯁ ꯒꯦꯠ.